mayambu ahan namaktada Panthou Liklamgi maikaidagi ikoknona khurumjari ngasisu Panthou Liklamna leptana sanajarakpa wari paringda Eidi Haikhide taruk suba saruk ngasi amuk tabirasi ngasi ka tangkak asi tabiraga kari oiriba kamdoriba haibado punna mu khangminarasi megaga matai marumitaga wari sana sanaraga tholakpaduna makhoi numitugi oinadi yum yokre mathangi numit amadasu megado matai marumita puraga hospital da monlae rojigi damak mahak ngamjaba kaya mateng pangi priya su bipil su rojigi damak kochen chen na honai roji nongmagi tabna mahaki hakchang gi phibam khara pharak pa horaki bipindi ta seng namak roji gi asengba reason khangdri bipinna amuk roji gi asengba reason khanglaba matungda kari oigadoriba mahaki wakhanda kari khangadoriba bipin ga priya gana paisa kaya puthoktuna roji gi layengmada yamna chawna mateng pangi megadi paisa di yamna puthokte paisa puthoktrabasu mahaki pangalna mahana ngamba makhai chenduna mahaksu roji gi damak mateng pangi mahangna mateng panglibadi mahangna mamang thakta soikiba lankiba kaya singa dugi damak mahak mateng pangbane taseng namak mahangna tawjariba singa sina rojina mahakpu nuksibiraksunu haiduna tawkibadi natte priya su megana roji gi damak chenja chongjaba mahaki anabada mateng kya pangbado maksu loina ui khangi khanglabasu megagi mamang thakki phajadaba mawang mataw kaya aduna mahakna megabasu ka hena lumnasu lode bipin ga thabak chatminnaba bipin nabu thaba ama tawrabadi priya su bipin di yamna support tawe megagi di mahakbu nuksibiba mahakbu support tawbiba midi kanasu leite rojina su khangi khanglabasu megana phana mateng panglabasu rojina su mabu nuksiba phaude matai maromitana yumda leikiba matamdasu megado nongmanini hospital da numidang leiba yawe morningi matamdasu mahagna tumba hona dingai matamda rojina chanabani haiduna breakfast ka lawrui mahagna lawruraga halakpada rojiga bipinga wari ka sarga leirambado mega mapan thongdadi thodong nungaitaba utrabasu thamoinungdadi penjadaba ningamdaba khare di phawe phawrabasu kari haironi mahangna tawjabani mahangna soijakhibani mahangna hojiktamak ningamdaba kaya phawduna rojibu nuksijarakpani rojidi bipingidamak lepli bipinnasu rojigidamak lepli kari thoklagaba nongmagi numit amada mega amadi bipin bazar manungda posai khara leiba chatle makhoi anmi chatminaba matamda megana bipinda wari kaya haudoi megana hai bipin roji su magi anaba phagalae numit mangani rom leiragadi yumna discharge tawrani nang mabu mirai ganuko mabu nuksina luna thambiyuko megagi wahai aduda bipin asumna hairae mega Eidi maga luhongadaba mandeda megan hangi karige madi hujik sholgasu leire madi naba pharaba matungdasu mi atai khwaidawna leiraroi makhongju soinairani masina maram oiraga mabu aigi nupi oibada khoigi yumgi mini yarakadaba mande ngasi aina mateng panglibasidi magi wakhan nungainaba magi thamoina penaba tawbani yumna discharge tawrba matungdagidi mangonda ai pau kaya phawraroida nang masigi warise makhoidadi haidokonuko bipingi wahai ado mega tasena mangai thajakhide mega na mo haire
Nang hairibasuba asengbara? Bipin na hai. Nupi ama ay ngarang nahan khangnare. Rojina yumna laikhraba matungdagidi maga aiga pau phaunararoi. Ma ai khangnabasu yamna kuidrida. Mabudi nungmudu nungsi. Ma nungsirabasu ekhoi yumgi misingna ma solaga leirabanina mabu mamau oige haba yadre. Yumgi makhada leibani aidi. Khoigi yumgi misingna yadrabadi kari haironi kari pambai lei. Mana yumda hankibasini ngasi aina ngairibasi. Megado Bipingi adugumlaba wahai aduda tasengnamak wakhan nungaikide. Mahak thamoy yamna sokki. Megasu wa amata makha takidre. Madugi matung makhoi ani hospital da punna lagle. Hospital yawarba matungda megado tumin unglaga leiki. Karigi ungliba Rojigi tungi punchigi dama khallubada mahak tasengnamak nungaikide. Rojigi damak mahakna phegak phaina lepasu ngamde. Lepke khalle mahaki phajadraba mamang thakki mingchat kaya aduna mahak kamdawna Rojigi damak lepkani. Mahakna hojik nungsib ulurabasu ta tawribani haibigani tawsinaribani haibigani. Mahak tasengnamak khangpham khangkhide leifam khangkhide. Matau asumna numit manganigi matungdadi Rojisu mayumna putharo haduna yumna pure. Yumna leiraba matung haibaga tawbaga Bipin Rojida pau phaurakidre. Rojina phone tawe. Phone tawbadi Bipindo phone da sum paikhalae. Bipin na mangonda phone tawba haibadudi oikidre. Nomagi phone ngahangak toramba ngasidi Bipin phone itaw torakidre haiba yai. Rojina tawba matamdadi phone asum paikhalabusu wari sanabadadi Bipin gi mong mataw Roji mahak kharadi hongle habasi khangi. Matam kharagi tungdadi Bipindo nupi atopa koire haiba Rojina pau tarakhi. Roji pau tarabasu Bipinda ngangluba chairubagi thauna leitre. Karigi leitriba mahak hojik leiriba phibam asina mahana kamdawna ngangluni khanjarae. Mahaki thamoidadi mahaki wakhandadi tattana soli. Nupa haiba nupa se tasengna manga iko. Matam sida karamba nupabu kanabu aina thajarugani. Thajaba yaba nupa amata leite. Nupa ama hairaga nupa amana mahele. Masidabu makhatana karamba nupabu aina thajarugani. Yum pandrabasu punsi sidi asumna dum lenjarage. Soinaidabi aibudi kanana pambigani kanana nuksibigani. Pamphamsu thokte nuksifhamsu thokte. Rojido matomta kapchai pendaba ningamtaba kaya aduna mamanabi Priyana Rojibu themjille. Mahakna hai Bipindo mahak asumna wakhan honglakani haiba thajade. Mangonda ai nongmudi ngangani mangonda paramadi tambigini hai. Rojina hai hairunuda mahakna honglibase ngasi aina leiriba phibam asinani. Nangsu masu nipa khudimak chap manai. Ngasi aina leiriba phibam asida kananabu aibu nuksibigani nuksifam thokte. Masi aigi laibakni hairaga Rojido tengthajai kapchai. Mamanabi Priyana themnabasu mahak kappadi khaktokide. Matamsigi nupasingse tasengna manga iko. Nupa amatabu ngasi aina kamdawna thajagani. Ngasi ai kanabusu thajadre. Nupa khudimak tasengna ma ai kire haiduna Rojido kanna kabbe. Rojigi matawaduda nungaitraduna Priyado mathangi numitta Bipinga unakhi. Bipinda mahakna chaiki ngangki. Bipinchu mana ngamnaba khumme. Priyado sauningba henkiduna mahakna chalamdaida Bipinda asumna hairamki.
ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯣꯏꯗꯕ ꯂꯥꯟꯗꯕ ꯀꯅꯥꯁꯨ ꯌꯥꯎꯗꯕꯅꯤ ꯅꯪꯗꯤ ꯅꯪꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯗꯣ ꯁꯣꯏꯗꯕ ꯂꯥꯟꯗꯕ ꯉꯝꯕ ꯑꯣꯏꯌꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯑꯣꯏꯌꯨ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯤꯌꯥꯗꯣ ꯌꯨꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯂꯥꯛꯈꯤ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗꯁꯨ ꯔꯣꯖꯤꯒꯤꯗꯃꯛ ꯈꯟꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯈꯤ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯛꯅ ꯂꯨꯅ ꯈꯟꯖꯕꯤ ꯃꯃꯥꯟꯅꯕꯤꯅꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯔꯒ ꯂꯩꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯛꯄꯗ ꯀꯝꯗꯧꯅ ꯃꯍꯥꯛꯅ ꯅꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯇꯁꯦꯡꯅꯃꯛ ꯄ꯭ꯔꯤꯌꯥ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯈꯤ ꯅꯤꯡꯕ ꯌꯥꯝꯅ ꯀꯥꯏꯈꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯅꯤꯡꯕ ꯀꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯃꯦꯘꯗꯣ ꯄ꯭ꯔꯤꯌꯥꯗ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇ ꯊꯦꯡꯅꯁꯦ ꯍꯥꯏꯔꯛꯈꯤ ꯃꯦꯘꯒ ꯄ꯭ꯔꯤꯌꯥꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯦꯡꯅꯔꯦ ꯃꯦꯘꯅ ꯄ꯭ꯔꯤꯌꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯄ꯭ꯔꯤꯌꯥ ꯃꯇꯝ ꯈꯔ ꯑꯩ ꯒꯨꯋꯥꯍꯥꯇꯤꯗ ꯊꯕꯛꯀꯤ ꯄꯔꯤꯈꯥ ꯑꯃ ꯊꯥꯕ ꯆꯠꯀꯅꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯋꯥ ꯑꯃꯇꯪꯗꯤ ꯍꯥꯏꯅꯤꯡꯉꯤ ꯔꯣꯖꯤꯅ ꯇꯁꯦꯡꯅ ꯌꯥꯕꯤꯔꯕꯗꯤ ꯃꯍꯥꯛꯀꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤ ꯃꯥꯒ ꯑꯩꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯃꯤ ꯃꯉꯣꯟꯗꯁꯨ ꯅꯪꯉꯣꯟꯗꯁꯨ ꯃꯃꯥꯡꯊꯛꯇ ꯑꯩꯅ ꯁꯣꯏꯈꯤꯕ ꯀꯌꯥ ꯑꯃ ꯂꯩ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯥꯎꯊꯣꯛꯅꯔꯒ ꯃꯥꯅꯕꯨ ꯇꯁꯦꯡꯅ ꯌꯥꯕꯤꯔꯕꯗꯤ ꯃꯍꯥꯛ ꯑꯩꯕꯨ ꯉꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯕꯤꯔꯝꯃꯨ ꯃꯥꯒꯤꯗꯃꯛ ꯑꯩ ꯁꯣꯏꯗꯅ ꯂꯦꯞꯄ ꯉꯝꯒꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯍꯥꯛꯄꯨ ꯑꯩꯅ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯣꯏ ꯆꯠꯂꯒꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯃꯦꯘꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ